IMSTV mieng tabiriba singbu namaithang kajal debina khurumjari haujan unthilgaba pau pijari Manipur da thokliba irang asi athuba matamda loisinduna maheroi sing mahausagum mahai masing tamba phangalu haiduna Manipur University campus tagi hauduna masing yamlaba maheroi singna khola koya galoinana khongjang sangsinkre kokomi student front na sinduna changsinkiba khongjang adugi manung channa India ge Prime Minister Narendra Modi Union Home Minister Amit Shah amadi Security Advisor Kuldeep Singh mitam saduna mai thakre Thaudok aduga mari leinana kokomi student front gi coordinator Ningthaujam Dana Kumar Maitai na hai kuki militant singna drone bombing amadi rocket sizinaduna micham hapagi thabak tharakpa leibak amaga gi lan soknabagum kuki militant singna afaba makhal gi khutlai sizinaduna lan tarokpa asi laibak thibani masi taraina lawdi masida center laingakna tumina leiba haibasi maitaibu munthatna bahotna bani asigumba thawong asi khutakta lepkadabani haiduna sangsin lakliba khongjang asida maheroi singna makhatana support tobiu ihau tawwa matamda amana amabu chingthanaba hotnaba thawong toksi maheroi singna pamlibasi Central Security Force asi maramda halhannaba hotnagadabani National Media amada khana nainabada Assam Rifle gi former Lieutenant General na kuki militant drone bombing tawkhide rocket kapki balaite haibana chungba wafam phongdorokpa asi angak popoi kuki militant singna tarakhiba thawong National Media da loina mayek singna phongkhrabani amadi Assam Rifle na kuki singi michangda lei haibasi mayek single asigumba thawong asi makhatana chathaduna leirabadi mahiroi sing khulai parak loi hainingai leite maram aduna athubada issue asi loisinaba India government na amadi Manipur laingakna hotnagadabani haiki yamna sathi ba mong da koi leba amag konchi amga lan chongna bu tawgu da mong da koi koki militant sing na koi maitai sing de koi lamdam sida asobo set amag loina na koi senior na ba si phawda ngasi phawda India lengak na bharat lengak na jo pham mo phaw phawdok kana mati action na mo phawdok na leiba sa koi mairoi sing de yamna pen da ba yamna nungai ta ba du phawjaba ga loina na koi mairoi sing gi oiba yamna khamba ngam da ba iho amag loina na koi ngasi gi ho se hodok sabani aduna koi na saksal li ba iho sida koi lamdam asida leiriba koi tongan ba leminari ba group sing tongan ba school college ki mairoi sing ne koi punna ma toina makhata na section minasi Nakal amaromda mahiroi sing aduna Kakwa Bazar khara langkhalakpada Security Force singna lambi thingduna thamlamba adu thado haiduna muknarakpadagi Security Force singna tear gas cell kaya kapsinduna tankhaibagi thabok chathabada mahiroi singi marakta asok apan kaya yauki Wanda Komando tabudo Wanda Komando tabudo Wanda Manipur da chahi amai halaklaba irang asi athuba matamda waroishin ama puraktuna mahiroi sing maning tamna mahai tamba phanghalu Unified Command Manipur gi Chief Minister da sinagadabani matik chadraba Security Advisor amadi DGP pham thadau amadi Central Force sing Manipur dagi tanthokho haiba demand taruk ngarang Manipur gi Governor da pishinkibadu pung 13 gi manungda thabakta onthok trabadi Manipur da laiba mahiroi singna makhata na changsinglakpa khongjang singda Manipur laingakna sawakadabani haiduna ngarang nungthil pung amadagi hauduna ngasi nungthil pung ama taba fawba khwaramban kaithal singda mahiroi singna mayumda handana pung 13 taba ngaiduna ahing yareki thaudok aduga mari leinana mahiroi amana phongdorakpada mahiroi singna taliba demand sing ngasi phawbagi manungda India government amadi Manipur laingaki makaidagi karigumba thabakta onthok trabadi Tarabadi makhal makha kayagi khongjang sangsinnaba sem saba loire ngase Manipur gi governor yauna chief minister da pishinba demand adu pung 13 gi manungda thabakta onthokpiu matam adu fawba mahiroi sing gi oiba karigumba makhal amatagi khongjang sing changsiloi mahiroi sing gi mihu singa unaduna Manipur gi luchingba singa unarba matungda maduda pirakpa response adu gi matung inna makha taba kari tawgani haibagi chapchaba Phirep lawgani amadi mahai masing ningthina tamduna lamdam asigi achoba thodang larakadawriba mahiroi singda asigumba tangdu leitadaba sina mataw karamna mahiroi singna mahai tamgani hainasu phongdokhi
ꯏꯗ ꯁꯥꯟꯅꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯑꯃꯠꯇ ꯀꯔꯤꯝꯇ ꯇꯧꯖꯔꯣꯏ ꯔꯦꯂꯤ ꯆꯠꯄ ꯑꯃꯗꯤ ꯏꯍꯧ ꯍꯧꯕ ꯀꯔꯤꯝꯇ ꯇꯧꯖꯔꯣꯏ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯂꯩꯔꯤꯕꯁꯤ ꯃꯍꯩ ꯇꯝꯅꯕ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯍꯩ ꯇꯝꯅꯕ ꯂꯩꯖꯕ ꯃꯍꯩꯔꯣꯏ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯨ ꯐꯪꯗ꯭ꯔꯤꯐꯥꯎꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯍꯜꯂꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯪꯉꯤꯕꯁꯤꯡꯁꯦ ꯋꯥꯉꯥꯡꯕꯁꯤꯡ ꯑꯁꯤ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟꯁꯤꯡ ꯑꯃꯗ ꯃꯣꯛ ꯁꯥꯒꯠꯆꯕ ꯑꯃꯠꯇ ꯀꯔꯤꯝꯇ ꯇꯧꯖꯔꯣꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯄꯤꯁꯤꯟꯖꯈꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨꯗ ꯑꯌꯥꯕ ꯄꯨꯔꯛꯇ꯭ꯔꯒꯗꯤ ꯌꯥꯅꯕ ꯂꯥꯛꯇ ꯇꯥꯔꯒꯗꯤ ꯃꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯆꯪꯁꯤꯟꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯍꯩ ꯆꯤꯡꯖꯔꯒ ꯑꯩꯍꯥꯛꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ District Sports Association Kakchingna sinduna chatharakpa 18 DSA Trophy Invitation Football Tournament 2024 gi ngasi match ani sanagadabagi ahanba ground gi match ta LMLCC Langmoidongbo SDO Palena Paljan ani amada thoikre SDO Palel gi pajan singdu jersey number 10 Jack na match gi minute kumanga aduga MLCC gi jersey number 10 Y Mahesh na on goal oina SDO Palel gi damak minute humpu darukta chanki LMLCC Langmoidong gi panjalduna jersey number 2 M Victor na minute yang manga da chanki ngasi gi ani shuba ground gi match ta TWYLA Kaksing amadi SWC Waikong ani na sanari matang asida nungthal gi pau sanok sabalo shinjari mi eng tabi basingbu amuka na khurumjari